Manipur Top Trending News na tungan ba reliable source sing dagi lakot jaraga matam di oiba maru oiba I pausing patukna khanghanjari ahal oirab singbu laini haina khansi Eikhoisu normally tangkaksi yaukigani MLA dingko tunggi lambi sanghawba magi lambi na tensilak laba lamdam sigi ahal oirab singbu Eikhoina laini haina khansi Eikhoisu normally soidana tangkakasi yaukigani maram asina makoibu Eikhoina minungsiga loina biba yamna mathau tai haina sengmai asigi MLA Ekham dingkona phongdokre wafam asi ngasi Artificial Levers Manufacturing Corporation of India ALIMCO Composite Regional Center amadi Pradhan Mantri Divasa Kendra PMDK na punna sinduna kurkhul mayarikai gi community hall pangthokhiba persons with disability amadi ahal oirba singda wheelchair yauna tongan polam sing intopagi thoram damang na pungdokhibani MLA nikona makhata na hakibada chengmai asida leiba haksangi pibam mimanadraba tapa amadi ubogi panggal walaklaba ahal oirba sing pudingmaki matam-matamgi oina makhoi yaipanungai na bidamak tongan polam sing yauna lemna hek panghanduna lakli ngasi kurkhulda pangthokliba thoramsigi makha chatharpa oina tha asigi tara mari dasu awang sengmaida pangthokani masida natana sengmai asina konba tongan ba mafum dasu mari lenaba department singa khusamnaraga hakchangi pibamda mimanadraba amadi senior citizen singi damak hearing aid yauna makhal kyagi polam sing pinabagi damak survey amasu chatharba honari masida SCSigi miyamnasu mating pambiu haiki magna makhatana haikibada ngasi lemna yetholiba polam singsi mioi amada lupa lising taragan thoi romgi chang oigani polam singsi punna lupa lakh nipan ga lising kun ga thoi romgini hariba polam singsi pubirektuna SCSigi ahal singda lemna pahan bibagi tamaktasu mari leinaba sing bu thaga pakhundorki amaromdana center Manipur kaidana basilak labadi tumina leiroi ibom sana harakli center Manipur kaidana basilak labadi tumina leiroi chapchana mayuknagani haina lambai SCG MLA KH ibom sana phongdokhe wafma singasi BJP lamlai mandal na sinduna independent degi mangwena pangthokhiba har ghar tiranga gi khongchat amada saruk yaraduna mahakna phongdokhibani nongmata leba MLA gi yumdagi hokduna lamlai phabo chatkiba khongchat aduda BJP Manipur gi Vice President M Nimwas yauna BJP lamlai mandal gi lusimba singna saruk yaki thoramsiga mari lenana MLA na makhata na hakibada center na hojik Manipur da tangdu leita porna bakanna honari haibasidi mayek sengla wafumni laidi bapimsi atu matamda lakshin ba yaba oidabana miyamna hena awaba thingnabani hojik lengak sem badagidi tangdu leitaba porpana hena maru oi lal asi roidibani na lengak sem bada mapung phaba oiroi maram asina majority number lejarabasu party sina hojik taha na lengak sem nabagi ona dibani haina mahanu phongdorki makha tarpada India China gi flight mathang thadagi hawraba yai India lengak na Air India amadi Indigo gi China da paina na ba flight sing atu matamda thorang tawduna thamna bakan kibaga loinana tahi manga rom lep luraba matung India amasung China gi direct flight mathang thadagi hawraba yai haina agency pauna phongdorki India amasung China gi direct flight asi Ladakh ki Galwan Valley da leiba lefak ani gi lami singna khana China kiba adudagi tension wangkhanar kibana maram oiraga ngasi phawba service tawdra lakibani direct flight operation tawrabadi China da mahitam libe India gi mahirosing ya sukana phonglagani haina phongdorki amaromdana India da China gi urea pusilakpada yaba pikre China amasung India gi marakta ukhatnabagi stang hantarpagi khudam ama oina China gi urea gi pothoksing India da pusilakpada yaba pikre US President Donald Trump na Asia gi mapangal kalaba leipak ani oiriba Beijing amasung New Delhi gi mathakta lalol itiki thoksil thorang sing semduna hakthengna chaitheng pikraba matungda leipak ani marakta ukhatnabagi chang hantarpadagi khudam ama oina India da China gi urea gi pothok usinbagi ayaba pikibani India na Malayam gi leipak singi manungda mahi mairong singi machi oiba chinjak sing leibada khwaidagi makok thongna leiri amaromda China na nitrogen yauba fertilizer India da khwaidagi yamna thajinbagi thabak tawduna lakibani haukiba chai kharagi mamangdagi leipak ani gi marakta muknabagi thogdok kyarak thokibadagi China gi nitrogen yauba fertilizer sing India da yonbada athingba thamakibani hairi anata India na Russia dagi thaulai haibagi maralda US President Donald Trump na charak piba oina India ki pothok sing US da puslakpada tarif chada yankhai longnaba louthokra matungdagi Beijing na makhoi gi hagi pothok sing India da yonbada athingba thamlamba adu hangdokhibani hairi kumja 2020 da yulo nariba leiba anina ongkhatnabagi thabak thokpadagi ngamkhai da leiba India gi lami kunlom sikiba aduga madudagi hogduna leiba ani gi marakta tourist visa na singba yauna flight service kyasu mathau leptun lakibani handak tha asigi kumsamathudagi September ama fawba China gi Tianjin Shanghai Cooperation Organization Summit India gi Prime Minister Narendra Modi na saruk yanaba thorang tawra matungda leipa ani marta tapna mari falakpa hokibani hari Myanmar Security Force na fajinda thamliba miyosingda milot minai chethai haina UN report ki matungina hairki United Nations UN gi isin humjin singna ngasi phongdokiba warol amada
Myanmar Security Force na pasin thamliba mioi singi matakta miot minei tawgi khudam changdam sing pangle haiki miot minei sing chathabda yaukiba Myanmar Security Force ki luchingba kyasu masuk maming hangle hairaki kunja 2018 da semkiba Independent Investigative Mechanism for Myanmar kupna thijila matungda panglakiba report amagi matung ina laipak adugi Security Force na malengbi chanakanglon khungpao na kibagi khudam changdam sing pangle hairi Security Force na fajin thamliba mioi sing adu tu cheiba electric shock toba plas naduna khujin louthokpa chingba tunga makhal kya gi miot minei sing chathaki hairi mechanism asigi head Nicholas Komsian gi lamai taraga taruk panba statement adugi amagi matung ina Myanmar Security Force na fajin duna thamliba mioi singbu ot naibagi khudam changdam sing mayek cheng na pangle Myanmar laiba detention camp sing da fajin thamliba mioi kya gi matakta Security Force na miot minei chathabagi min uba khudam changdam sing su report aduda mayek cheng na pali Nicholas na makhata na phungdok aduna hai Security Force na ot naibagi thabak chathaba aduda sikiba phawba yawbuda natna thiba khangdraba ma pa sing uthoru haina kangon gi wangbuda pikliba angang singbu ot naiba phawba yawki haina Security Force ki matakta mara chirukli UN gi report asigi matangda Myanmar military lengaktagi karigumba wafum amata phongdorpa laikidaba loinana hawjik phawbada Myanmar military ina lamdam asida ingtapa amasung tangdu leita purnabagi padamda mathau tawri haiki asi pawdamda soikiban kiba wasu mapigani channel asi bunuk sibidina share amadi subscribe tawbibi damo haini leita tharapa phongdoksari amadi makhatana myanmar gi seba tawbangamba ojagi